Umang kokthoklaga popi tharambaga mari lainana ZUF ki lanmi singna Kangpokpi district ke Songlong village da lautang sangamade gari kharamai tharambagi thaudok thokraba matung Songlong amade hangjol gya wafong village ki marakta paksana tharamba popi sing security force na yanthatlaga manghankhre lamekar kunthrarom da tharamba popi sing ado Kangpokpi district police CRPF amadi Assam rifles ke apunba team amana yanthatuna manghan khibane team aduna mafam aduda popi yanthatpa matamda fertilizer bag ahom amade thum kharasu haidoktuna manghanki haire panbayabade kabui singna hana makhom village hairambadage kuki singna songlung haina ming tholakhiba area sida haukiba chahi ama ani asida paksana umang kokthoklaga popi thaba yauna tongan ba activity kaya chathaduna lakhibane tha asigi tangamada ZUF ki team ama laktuna popi thariba sing na seasonaba lautang sangamade gari sing mai thadoklambane loinana area sida popi thaduna leiriba mafam khudingmaktaso khudingmaksu manghan khigani haina lauthokhibasu laikhrabane